Ngasinumida waram phone gi tongan tongan Manipuri si phone sing digi maru oibe I pau sing khonga seraga Manipur top channel gi maike digi myam na thamjigyan bada sports ki culture semgat pada inot hap lagani union minister youth affairs at sports ki union minister Anurag Singha Thakur amasum education ki union minister Dharmendra Pradhana ngarang New Delhi da fitness amasum sports ki ahanba quiz oiriba fit India quiz haudokre lebak sin mathungmada pangthokadaba quiz asina satliba angang singi marakta fitness amasum sport ki maramda awareness piba loinana makoida jati gi thakta leiriba phambak ta sangdamnaba khudong sab ama amasum makoigi school singidam lupa crore ahum henba apunba case prize ama phangnabagi khudong sab piragani Fit India quiz asi Bharat ki ning tamba fangi bisai humdraga manga subagi palan taunaba Kendra Sarkar gi Azadi ka Amrit Mahotsav ki saru amani state punamaki mairoi singbu phambak amada amata oinaba purakpada natana makhoibu mental skill amasum physical fitness ki oiba sangdamnaba amada saru gi hananaba design tawkhibani sohari Thauramasida wangang ladu education minister Dharmendra Pradhan haikibada fitness amasum education ki marakta asiat pamari amalai new education policy english singa kunna fit India movement gi pandam oina mairoi singna fitness punsi gi oina ngakna satna hananaba sport integrated learning da akhanaba miyeng thamli hainisu fongdorakli atopa paw amanamu ngari gali da leiba mayai ka chinjak yonma bihari gi dukan ama pandam gi thomi singna sai khai duna mang takankhre khoirambal kaithel gi ngari gali da leiba bihari zaku roi gi dukan ngasi nungthil people's action for national democratic movement pandam gi thomi singna sai khai khre haina pandam gi sirol na haidi sirol asina hai mamang da warning kyarak hana pirabasu leptana adumak yon mata natana Manipur pumba sin mathungna makna supply tawduna aikoi pumba hanaba honabadagi kananaba khongthang asi lorakpani Zakuroi hairiba phatraba mahi asina masagi sendong khaki khalaga zada shikhar khaini pan masala pan parak gutka item kya ama Manipur sin mathungna yenthokpagi thabak tawri lona yadaba potlam sing asi food safety department gi official sing yauna fogat ki potlam pumba food safety official sing sinakre matung tawdunaba akan warning pikre ma asina mitei masa kharabusu maakna khulai oina sijinari ma masa mangna police kauge haina kaubani adubo police laklaga magi misang sangani khalambadu ona tainabada aremba takre khongjang asida sauna mateng pikhibagi damak pandamna police officer amadi personal sing thagat pa phungdorakli ahanbada drive sangchiliba pandam gi thaumi sing da fawa khut thagi toraki asigumba maki ngaksaw thekpagi thawong asi thudek patai mak masana khangna siguma phatraba polam sing asi yonba toktrabadi makna khulai oina sijinariba maitai masa sing fawa masak maming panduna lakthoklagani phagalaba polam sing asi yawba asoba burakhaw taruk taret hena food safety department sinaki makhataba kari step lorakpaya haibadu pandamna yengli sohari maki business asi sikhar lisingama haiba post asi hidak managi PC yamna wangna yawba haksangna angak pafangna sokningai oibani sikhar khaki oina nongmada lupa lakh 30 nifugi transaction tawri aduga phatraba hidak managi polam singasi yonbadana nongmada yamdrabada lupa lakh 50 dagina 100 gi senfam transaction tawwi haibigi pawfangi miyoi kyabu lalon pot onthoklaga mahakna lupa crore gi karbar sathari basi maru fongna muthatpa mathoktai asiguma phatraba mahik singasiga pulliba maitai masa sing mikap thokpa matam oiri hainingi Manipur lengang nasu war against drug ki lanjang kya sangshili masigi sarwa moina hidak managi polam singa sisu thingwa tangai fadre hauji covid-19 gi pandemic mara asida amukasu hena sukwali pandam nasigumba thingbagi thaba asi leptana sangchilakigani miyam nasu mateng pangbina basirol sida appeal tarokli atopa pawamana contract leiba amana dental college jenims ki principal amadi Manipur dental college ki register ohenba leibak thibani desam Contract labor Muyamana Dental College Jenims ki principal amadi Manipur Dental College ki register ohenba laibak thibani haina desam gi secretary health and environment Romesh oinam na thadorakpa sirol amana haidi sirol asina hai Manipur da leiriba tongan department kya gi head sing satna kaunon gi wangbada oifam thoktaba kaya na oisinbagi wafam asi leptana sathari masigumari lainana desamna thijinba dental college Jenims ki haujuk principal oriba Dr
Nidaresh di Hegadi asi contract oza oina Zinim Society da lawbani hiram asida mahairoi lup asina hangning badi karigidama hariba principal amadi Manipur State Dental Council gi register gi thauksing asi puba yaba matik saba miyoi kya laina contract matam kharagi oina lairiba miyoi asida atamna thabak sing asi karigi puhalibano desamna su makata na thijinbada Dr. Nidaresh asi ayama matamda quarter da laiti haina su phungdurakli loinana college asida so ayamba matamda laktabna college asi mapung fana mahai tamba nauna dental singna register tawbada khudong sadaba kaya mayuk nare haibisi lup asina khangma ngamle maram asina Jenims ki authority Manipur lenga ki Directorate of Health and Family Welfare na sigumba state asigi yamna maru eba college asigi principal asi matik saba regular posting degi ama ohenbiu Manipur State Dental Council gi register asisu regular employee no ohengadabani say asigi August ki sasat kunga terete Health and Family Welfare na thokpa order amagi matungina Dr. Nidaresh asi DCI gi member oina ba thari ba sisu regular employee ama oina thabina ba appeal torakli loinana Manipur State Dental Council gi ek amasu thamna ba lenga na thabak sing lokhat piu haina desamna lenga ki puning sing silakli atopa pau amana Jiribam More Parbung Tamenglong amasum Thalonda helipad semganabagi damak reimbursement oina center na lupa crore yankhai humdoi pitharagani Union Minister Jiribam More Parbung Tamenglong amasum Thalonda helipad semganabagi damak reimbursement oina center na lupa crore yankhai humdoi pitharagani haina Manipur gi Chief Minister N Berenda Civil Aviation gi Union Minister M. Sandhyana ayibasi role thadno khangalakre hari Civil Aviation gi Union Minister M. Sandhyana Manipur yawn state kragi minister sing Union Territory sing gi Lieutenant Governor sing amasum Dadra amasum Nagar Haveli Union Territory gi Administrator da Regional Connectivity Scheme RCS Uran Oredes ka am nagrik ki makhada lairiba aviation ki infrastructure sakto hanbada hakthengna thabak paikhat hananabagi dama ayiba sirol tharakre sohari amaromda Tamenglong da sakho thorangi thadarakpa lupa crore taragani palom Tamenglong ADC na haina thokre sairak piu Alan Kamai 14 Finance Commission kumza English ingani taraga tareta gina taragani pan gi makhara Tamenglong gi sakho thorangi thadarakpa lupa crore taragani pan ga lakh ani lising kuntra Humdragani thoi matamaduda Tamenglonggi CEO ADC oiramba Dipu Gangmai yauna miyoi kharana haina thokre mara leibasingi mathakta athuba matamna action lokhatpaga loinana sairak pinaba social worker Alan Kamaina phongdorakre Imphal gi Singmairong da leiba MBC gi guest house ki conference hall pangthokpa pawgi mifam amada Alan Kamaina makhatana hai senpham adu center nadi pikhibaga loinana ADC na lokthokre haibisi miyamna dikhangi Madugi matakta RTI thakibasu laikhrabani masidanatana lok ayuta da si thakibasu laire hairiba miyoi singasina khul gi lambi thong school repairing tawnaban singba kya loina sathokre masidanatana singi manung hanjinma mafamda leiba chokhatpagi thak yaudriba kaya gi damak thadarakpa kaya makhoina sathokiba sing mari leinaba singna action lawuga loina na sairakpiyo haujik sing tamda leiriba afaba mari edu corrupted officers sing na thugaibaga loinana mara lairaba miyoi sing asigi mathakta matik saba sairak pibaga loinana Tamenglonggi miyamna pende haina su phongdorakli amaromda yamna nungaitaba laibak thiba pawmana nupi masa ama puknungda blade changkhibadagi siramdaure sija hospital na mai pakna lokthokpa ngamkhre Sahi Nepal khakta ngairibi nupi masa amagi puknungda soibadagi blade maset ama changkhibadagi nupi masa adu siramdaure adubo blade maset adu sija hospital and research institute na mai pakna lokthoktuno nupi masa adugi thawaidi kanma ngamkhre hospital asina social media ra thagalak pawmagi matungina hai nupi masa aduna yumda razor blade khanghaudana yotkhibani madudagi nupi masa adu khaunau nare sorhon buware madi Thabak nare haiduna mamangtha August ki sachat kungatreta hospital amada lakhi numit adumakta da hospital aduna sijada refer ta rokhi blade maset adu sakhau paringi deodenam haibadi small in testing gi ahanba saruk ta leramki blade maset adu blade mapum gi saruk mari thokpagi amarom oigani patient adu yamna thunna endoscopic tawnabagi damak thorang tokhi
General and Laparoscopic Surgeon Dr. Jogindro Sorakhaibamna lusingba team amana numitugi numidangda endoscopic foreign body removal procedure sataki endoscopic tauringai gi manungda razor blade adu duodenum gi ahanba sarukta leiramkhi amadi esophagus wall amadi gastric wall da asokpa masakhra su leiramkhi food pipe ki saruk amata sokhandana thawraba razor blade lathokpa haibasi araiba amadi odi pausina hai yamna section hotnabadagi pung amagi manungda blade maset adu lathokpa ngamkhi anabagi phibam su tapna tapna fagalakpadagi mathangi numit august ki sachat kunga mathoida research tawki anabagi imung manungi maikedi hospital doctor team nurse amadi staff singbu thagatpa phongdokki su hairi expert singna phongdokibada angang sing asi posak ama hekta ubaga mahau tangningba saningba pokhali angang singna yamna toina saganba posak asi coins ngagi maru sanapot jewelry button batteries pin samphabi amadi yumgi pot saina singmani angang singbo pot sing sadanaba section biba si khwaidigi hena maruoi angang singbu senariba miwei singda angang singa si apikpa posaktagi maruoina machine tumba posak sing magnet masa amadi makoina sasin khraga khudong thiningai oiba posak singdagi lapthokna lehanbinaba habigadabani Sija hospital na atopa lamgi hospital singa mana na miyoy bigi punsi kanba ngamle hainasu hospital sina nungaiba phongdokhi hainasu pali